Fadouraba Kuki Narco terrorist Singna Meiteisingda Landaraktuna Thokliba Erang asi NGASIFAOBA LOISANDANA ASUK SANGNA LEIRIBASI India LEINGAK AMADI MANIPUR gi governor na SANNARIBA LILA asi KARINO KARAMBA drama no AMADI KARAMBA politics no HAIBADU LEIBAK MEEYAMDA KHANGHANGADABANI makha tana Kuki Singna pamdaba thawong chatharaklabadi LEINGAK amasung kanagumba loop amataga compromise tawroi miyam thengnaragani haina yaripok maikai gi loop singna phongdorakli amadi Meiteisingda Landabada Chenaba Kuki terrorist Sing Cherak Piu Haina Governor the memorandum amasu pisan kre Chahi ani hena lanjinaduna LEIRIBASI Torbung Bangla Fawak Chow gi Meitei ichil inaw Singna handak mayumda hanjinbada hawkiba LEIBAK numiki numidangda Kuki Narco terrorist Singna bom yauna nongmai kapsin bagi thabak chatharakpa adubu yamna kanna yaningdaba phongdokladuna ngasi Thobal district ki yaripok kaithilda miyamna wakat mifam phongkri Ngasigi wakat mifam aduda governor from Thadou Kuki Narco terrorist Sing Cherak Piu state force Sing Ching da su thona utpiu isagi LEIBAK isana ngakcharage haibana chingba play card Sing sizinaki Thobal Khetri lekai dagi Fanjakong Fawada LEIRIBAK Club Organization Singi Apunba Loop Ama Oiriba Nongpok Sayang Apunba Loop NSAL Amasung Yaripok Maikaigi Apunba Maira Paibi Singna Sinduna Fongkiba Wakat Mifam Aduda Saruk Yakibi All Yaripok Apunba Maira Paibi Loop Ki Secretary Maibam Mataw Leibina Fongdorakibada Kuki Singna Landarakpadagi Chahi ani hena lanjinaduna relief camp Singda Changjafam Lauduna Leirakiba IDP Singbu Handak Leingakna Paikalakpa Thaurangi Makada Mayumda Hanjanaba Horaklaba Matungda Handak Torbung Banglada Kuki Singa na Honana Nongmai Bong Kapsinduna Landarakpa Haibasi Aikoi Miyamna Yamna Kanna Yaningdaba Fongdokpagi Ngasigi Wakat Mifamasi Fambani Thaudogasi Meiteisinga Natana Foro Kudimakna Yaningdaba Condemn Tawfam Thoi Haiki Mahakna makata na hai Manipur pia LEIRIBA amadi security force na masing thingamdana LEIRIBA matam sida Kuki Singna Meiteisingda Land Chathakiba asida karigumba thabak amata lakhatabasi India government amadi Manipur gi governor na kari yengduna LEIRIBANO India LEINGAK amadi Manipur gi governor na SANNARIBA LILA asi KARINO KARAMBA drama no amadi KARAMBA politics no HAIBADU LEIBAK MEEYAMDA KHANGHANBIYO haina amadi Kuki Zo Council kauba amana media da phongdorakiba Meitei IDP Sing mayumda hanjalakpada imu naimu tanagani Meitei Sing hatkani haina phongdorakiba wafam Sing aduda LEINGAK na tumina leishin biganu Chenaba Sing Cherak pigadabni haina su demand tawki